ꯌꯥꯝ ꯋꯥꯔꯦ ꯑꯩ ꯌꯦꯡꯕꯗ ꯌꯥꯔꯦ ꯏꯕꯦꯝꯃ ꯅꯥꯇꯣꯟꯗꯨꯒ ꯏꯆꯦ ꯃꯩꯀꯥꯞꯄꯤ ꯈꯨꯃꯟꯒꯤ ꯁꯤꯁꯇꯔ ꯃꯥꯜꯂꯦ ꯁꯥꯡꯇ꯭ꯔꯣꯡ ꯁꯥꯡꯕꯅꯤ ꯑꯗꯨꯒ ꯕꯨꯞ 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 ꯃꯌꯥꯝ ꯄꯨꯝꯅꯃꯛꯒꯤ ꯆꯦꯅꯦꯜꯗ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯑꯩ ꯃꯦꯔꯥꯃꯦꯁ ꯑꯣꯏꯅ ꯇꯧꯔꯦ ꯑꯩ ꯉꯥ ꯆꯥꯕ ꯌꯥꯗꯕꯒꯤꯀꯣ ꯉꯁꯤꯗꯤ ꯃꯦꯔꯥꯃꯦꯁ ꯑꯣꯏꯅ ꯆꯥꯖꯔꯛꯑꯒꯦ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯗ ꯃꯥꯂꯦꯝ ꯂꯩꯁꯥꯅꯝꯕꯒꯤ ꯋꯥꯊꯣꯛ ꯑꯃ ꯊꯣꯛꯎꯔꯦ ꯑꯗꯨꯒ ꯉꯁꯤꯅ ꯑꯃꯨꯛ ꯆꯟꯗꯣꯟ ꯑꯣꯏꯅ ꯊꯤꯜꯂꯒ ꯂꯥꯛꯆꯔꯦꯕꯀꯣ ꯑꯗꯨꯗꯣ ꯑꯩꯅ ꯉꯁꯤ ꯆꯥꯗꯣꯏꯕ ꯏꯟꯖꯥꯡꯁꯦ ꯁꯤ ꯑꯥꯂꯨ ꯗꯝꯗꯣ ꯑꯗꯨꯗꯣ ꯇꯧꯕꯅꯦ ꯚꯤꯗꯤꯑꯣꯒ ꯅꯝꯗ꯭ꯔꯦꯀꯣ ꯍꯥꯏꯗꯤ ꯄꯞ 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 ꯇꯧꯕꯗꯅꯦ ꯚꯤꯗꯤꯑꯣꯗꯤ ꯅꯝꯗ꯭ꯔꯦ ꯑꯗꯨ ꯁꯤꯒ ꯂꯩ ꯑꯥꯂꯨ ꯗꯝ ꯑꯗꯨꯒ ꯁꯤꯁꯤꯅ ꯌꯦꯡꯉꯣ ꯁꯤꯒ ꯑꯩ ꯌꯦꯡꯍꯜꯂꯛꯀꯦ ꯉꯁꯤꯗꯩꯁꯤꯗ ꯑꯥꯂꯨꯒ ꯑꯗꯨꯒ ꯖꯦꯅꯝꯒ ꯑꯗꯨꯒ ꯃꯣꯔꯣꯛꯀ ꯖꯦꯅꯝꯁꯦ ꯑꯩꯅ ꯅꯦꯅꯦ ꯍꯣꯏꯗꯩ ꯉꯁꯤ ꯄꯨꯔꯛꯄꯅꯤ ꯀꯩꯅꯣ ꯍꯥꯏꯗ ꯑꯩ ꯉꯥ ꯆꯥꯗꯕꯒꯤꯀꯣ ꯖꯦꯅꯝꯁꯤꯒ ꯇꯧꯔꯒ ꯊꯥꯎꯒ ꯇꯧꯔꯒ ꯑꯃꯦꯠꯄꯤ ꯇꯧꯕꯗꯣ ꯌꯥꯝ ꯍꯥꯎꯗ꯭ꯔꯅꯦ ꯑꯗꯨꯗꯨꯒꯤ ꯆꯥꯒꯦꯅ ꯑꯗꯨꯒ ꯁꯤꯗ ꯄꯥꯄꯔ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯗꯅ ꯄꯀꯣꯔꯥꯒꯤ ꯃꯍꯤ ꯂꯩꯔꯦ ꯃꯦꯟꯁꯦ ꯄꯀꯣꯔꯥꯅꯦꯕꯀꯣ ꯑꯗꯣ ꯑꯩ ꯆꯥꯗ꯭ꯔꯤꯉꯩꯗꯒꯤ ꯃꯇꯤꯟ ꯌꯣꯜꯂꯦ ꯉꯁꯤꯒꯤꯁꯦ ꯀꯃꯦꯟꯁꯨ ꯄꯥꯊꯔꯛꯇꯣꯏꯅꯤ ꯀꯃꯦꯟꯗ ꯃꯤ ꯃꯌꯥꯝꯅ ꯍꯥꯏꯗꯤ ꯑꯩꯒꯤ ꯃꯁꯛꯀꯤ ꯃꯔꯝꯗ ꯌꯥꯝ ꯐꯖꯕ ꯀꯃꯦꯟ ꯄꯤꯊꯔꯛꯑꯦ ꯑꯗꯨꯅ ꯏꯀꯥꯏꯃꯟꯈꯤꯗꯅꯀꯣ ꯑꯩꯁꯦ ꯉꯁꯤ ꯈꯔ ꯀꯦꯊꯖꯔꯕꯅꯤ ꯑꯗꯣ ꯇꯞꯄꯤꯅ ꯄꯥꯔꯛꯀꯦꯅꯀꯣ ꯑꯩ ꯍꯧꯖꯤꯛꯇꯀꯣ ꯆꯥꯛ ꯆꯥꯗ꯭ꯔꯤ ꯃꯃꯥꯡꯗ ꯅꯍꯥꯟꯉꯩꯗꯤ ꯈꯔ ꯐꯪꯅꯕꯀꯣ ꯑꯗꯨꯗꯣ ꯃꯥꯡꯈꯤꯕꯩ ꯋꯥꯅꯤꯗ ꯍꯥꯏꯗꯤ ꯀꯃꯦꯟ ꯐꯠꯇꯕꯁꯦ ꯃꯈꯥꯗ ꯆꯠꯊꯅ ꯂꯩꯈꯤꯕ꯭ꯔꯥ ꯈꯪꯗꯦ ꯆꯤꯡꯊꯔꯒ ꯌꯦꯡꯉꯒ ꯅꯣꯐꯦꯠꯀ ꯇꯧꯔꯒꯅꯦ ꯑꯗꯨꯒꯤ ꯀꯃꯦꯟꯁꯦ ꯊꯝꯈ꯭ꯔꯒ ꯑꯗꯨꯒꯤ ꯃꯥꯡꯈꯤꯕꯩ ꯋꯥꯅꯤ ꯈꯪꯕ꯭ꯔꯥ ꯊꯤ ꯐꯪꯗ꯭ꯔꯦ ꯈꯪꯕ꯭ꯔꯥ ꯅꯍꯥꯟ ꯍꯥꯏꯔꯛꯄ ꯃꯌꯥꯝꯗो ꯑꯩꯅ ꯊꯤꯕꯁꯦ ꯀꯃꯦꯟ ꯐꯠꯇꯕꯁꯦ ꯊꯤꯕ ꯁꯤꯁꯨ ꯑꯋꯥꯕ ꯊꯕꯛ ꯑꯃꯅꯤꯅꯦ ꯀꯃꯦꯟ ꯐꯠꯇꯕ ꯊꯤꯕꯁꯤꯁꯨ ꯅꯍꯥꯟꯉꯩ ꯊꯥꯔꯛꯄꯗꯗꯤ ꯂꯩꯔꯝꯃꯤꯗꯣ ꯀꯗꯣꯝ ꯆꯪꯈ꯭ꯔꯕꯗꯣ ꯑꯩꯅ ꯈꯔꯕꯨꯗꯤ ꯊꯤꯔꯒ ꯊꯝꯃꯦꯕꯀோ ꯑꯐꯕꯁꯨ ꯐꯠꯇꯕꯁꯨ ꯆꯥꯔꯤꯌꯦ ꯈꯨꯍꯥꯎꯁꯤꯗꯤ ꯌꯨꯇ꯭ꯌꯨꯕꯇꯒꯤ ꯌꯦꯡꯉ ꯊꯣꯡꯉꯤꯅꯦ ꯀꯣ ꯑꯩꯒꯤ ꯃꯥꯏꯁꯦ ꯀꯣꯔꯛ ꯀꯣꯏꯕ ꯑꯩ ꯏꯊꯟꯇ ꯅꯣꯏꯌꯉ ꯀꯨꯝꯕ꯭ꯔꯥꯁꯦ ꯈꯣꯡꯗꯨꯝꯒꯤ ꯃꯆꯤ ꯃꯅꯥꯎꯅꯤ ꯀꯨꯝꯕ꯭ꯔꯥꯁꯤꯒ ꯈꯣꯡꯗꯨꯝꯁꯤꯒ ꯊꯝꯃꯤꯟꯅꯕ ꯃꯇꯝꯗ ꯃꯁꯛꯇꯣ ꯆꯞ ꯃꯥꯟꯅꯕꯅꯤ ꯈꯤꯇꯪꯗꯕꯨꯗꯤ ꯈꯦꯠꯅꯩꯌꯦꯕꯀꯣ ꯃꯣꯏꯕꯥꯅꯤꯁꯦ ꯃꯆꯤ ꯃꯅꯥꯎ ꯑꯣꯏꯖꯔꯒꯁꯨ ꯃꯥꯒꯤ ꯁꯛꯇꯝ ꯑꯃꯃꯝꯅꯤꯅ ꯈꯦꯠꯅꯕ ꯂꯩꯕꯅꯦ ꯑꯗꯣ ꯃꯌꯥꯝ ꯁꯔꯆ ꯇꯧꯔꯒ ꯑꯗꯨꯝ ꯌꯦꯡꯕꯤꯌꯣ ꯌꯥꯝ ꯆꯥꯛꯑꯦ ꯃꯁꯛ ꯊꯤꯕ ꯑꯩꯈꯣꯏꯁꯦ ꯈꯜꯂꯨꯔꯒ ꯌꯥꯝ ꯆꯥꯛꯑꯦ ꯌꯨꯇ꯭ꯌꯨꯕ ꯄꯥꯏꯕꯗꯁꯨ ꯑꯐꯕ ꯀꯃꯦꯟ ꯑꯝꯇ ꯄꯤꯕꯤꯔꯛꯇꯦ ꯅꯨꯃꯤꯠꯇꯣ ꯄꯤꯒ ꯅꯅꯥꯇꯣꯟ ꯆꯥꯎꯤꯒ ꯁꯛꯇꯥꯗꯨꯒ ꯇꯧꯊꯣꯔꯛꯏꯗꯨꯒ ꯀꯥꯏꯅ ꯀꯃꯦꯟ ꯑꯐꯕ ꯑꯝꯇ ꯄꯤꯗꯕ ꯑꯗꯩ ꯃꯁꯛ ꯐꯖꯕ ꯃꯤꯁꯤꯡꯁꯤꯅ ꯑꯐꯥꯎꯕ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯇꯧꯔꯤꯁꯦ ꯍꯥꯏꯕꯗꯤ ꯃꯃꯤꯡꯒ ꯆꯠꯂꯤꯕ ꯚꯥꯏꯔꯦꯜꯒ ꯆꯠꯂꯤꯁꯤꯡꯁꯦ ꯑꯁꯤꯁꯤꯡꯁꯦ ꯃꯣꯏꯁꯤꯡꯁꯤꯗꯤ ꯇꯥꯒꯠꯂꯤꯕ ꯃꯤꯁꯤꯡꯁꯤꯅꯀꯣ ꯑꯩꯈꯣꯏꯗꯤ ꯆꯨꯝꯅ ꯏꯆꯝ ꯆꯝꯅ ꯕ꯭ꯂꯣꯛ ꯑꯃ ꯍꯥꯡꯖꯔꯒ ꯆꯨꯝꯅ ꯆꯥꯖꯕꯁꯤꯕꯨ ꯄꯤꯖꯔꯁꯨ ꯃꯒꯨꯟ ꯌꯥꯎꯕꯅ ꯀꯥꯟꯅꯗ꯭ꯔꯣ ꯃꯁꯛ ꯐꯖꯔꯒ ꯃꯒꯨꯟ ꯌꯥꯎꯗ꯭ꯔꯗꯤ ꯀꯩ ꯀꯥꯟꯅꯒꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯀꯃꯦꯟꯁꯨ ꯌꯥꯎꯔꯦꯕꯀꯣ ꯁꯤꯁꯦ ꯃꯣꯝꯕꯤ ꯌꯥꯝ ꯃꯥꯜꯂꯦ ꯍꯥꯏ ꯃꯥꯟꯕ꯭ꯔꯥ ꯃꯥꯜꯂꯝꯒꯅꯤ ꯀꯩꯅꯣ ꯃꯤ ꯃꯃꯥꯡ ꯃꯄꯣꯛꯇ ꯀꯅꯥ ꯈꯪꯉꯤ ꯃꯆꯤꯟ ꯃꯅꯥꯎꯒ ꯑꯣꯏꯕꯁꯨ ꯑꯗꯨꯗꯨꯅ ꯍꯟꯗꯛ ꯃꯄꯣꯛꯇ ꯑꯩꯈꯣꯏꯅ ꯃꯥꯗꯤ ꯃꯃꯤꯡ ꯆꯠꯂꯕꯅꯤನ ꯏꯃꯥ ꯃꯣꯝꯕꯤꯗꯨꯗꯤ ꯃꯃꯤꯡ ꯆꯠꯂꯕꯅꯤꯅ ꯑꯩꯅ ꯎꯕ ꯐꯪꯉꯦ ꯑꯗꯣ ꯑꯩꯗꯤ ꯃꯃꯤꯡ ꯆꯠꯇ꯭ꯔꯕꯅꯤꯅ ꯃꯥꯅ ꯑꯩꯗꯤ ꯎꯕ ꯐꯪꯉꯝꯃꯣꯏꯀꯣ ꯑꯗꯨꯅ ꯈꯪꯉꯝꯃꯣꯏꯀꯣ ꯎꯔꯝꯕ ꯇꯥꯔꯒꯗꯤ ꯀꯌꯥꯝ ꯅꯨꯡꯉꯥꯏꯗꯣꯏꯅꯣ ꯃꯥꯒꯤꯁꯨ ꯃꯁꯛ ꯃꯥꯟꯅꯕ ꯌꯨꯇ꯭ꯌꯨꯕꯔ ꯑꯃ ꯊꯣꯛꯂꯛꯑꯦ ꯀꯥꯏ ꯋꯥꯔꯤꯗꯣ ꯅꯩꯗ꯭ꯔꯥ ꯋꯥꯔꯤꯁꯦ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯉꯒ ꯃꯁꯛ ꯊꯤꯕ ꯃꯤ ꯄꯨꯝꯅꯃꯛ ꯋꯥꯈꯜ ꯍꯟꯊꯕꯤꯒꯅꯨ ꯀꯣ ꯃꯁꯛ ꯊꯤꯔꯒꯁꯨ ꯌꯨꯇ꯭ꯌꯨꯕ ꯄꯥꯏꯕ ꯌꯥꯗꯦ ꯍꯥꯏꯕ ꯂꯩꯇꯦ ꯑꯩꯅ ꯃꯃꯥꯡꯗꯁꯨ ꯍꯥꯏꯖꯈ꯭ꯔꯕꯅꯤ ꯃꯁꯛ ꯊꯤꯕ ꯃꯤꯅ ꯌꯨꯇ꯭ꯌꯨꯕ ꯄꯥꯏꯕ ꯌꯥꯗꯦ ꯍꯥꯏꯕ ꯂꯩꯇꯦ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯅꯕꯒꯤꯀꯣ ꯊꯕꯛ ꯇꯧꯒꯗꯕ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯅꯕ ꯍꯥꯏꯗꯅ ꯑꯗꯨꯒ ꯑꯃꯨꯛ ꯍꯦꯟꯖꯟꯕ ꯊꯕꯛ ꯅꯠꯇꯦꯀꯣ ꯍꯥꯏꯗꯤ ꯅꯪꯒꯤ ꯂꯩꯖꯔꯤꯕ ꯇꯧꯖꯔꯤꯕ ꯃꯑꯣꯡ ꯃꯇꯧꯗꯣ ꯑꯗꯨꯃꯛ ꯎꯠꯀꯗꯕꯅꯦꯕꯀꯣ ꯑꯗꯨꯒ ꯀꯦꯊꯅ ꯅꯧꯊꯅ ꯃꯌꯥꯝꯅ ꯅꯨꯡꯁꯤꯅꯕ ꯀꯥꯏꯅ ꯇꯧꯔꯗꯤ ꯑꯗꯨꯗꯤ ꯌꯥꯗ꯭ꯔꯦ ꯑꯗꯨꯅꯀꯣ ꯀꯃꯦꯟ ꯑꯃꯅꯀꯣ ꯏꯆꯦ ꯃꯩꯀꯥꯞꯄꯤ ꯈꯨꯃꯟꯒꯤ ꯁꯤꯁꯇꯔ ꯃꯥꯜꯂꯦ ꯑꯗꯣ ꯚꯤꯗꯤꯑꯣ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯑꯩꯅ ꯃꯨꯛꯕꯪ ꯇꯧꯕꯗꯨꯒ ꯕꯤꯅꯤꯒ ꯄꯥꯛ ꯅꯝꯁꯤꯟꯕꯗꯨꯒ ꯃꯥꯜꯂꯤꯔꯝꯅꯤ ꯑꯩ ꯃꯥꯟꯕꯁꯦ ꯋꯥꯈꯜ ꯌꯥꯝ ꯍꯔꯥꯎꯋꯦ ꯃꯥꯗꯤ ꯃꯃꯤꯡ ꯌꯥꯝ ꯆꯠꯂꯤꯗꯅꯀꯣ ꯃꯥꯗꯤ ꯅꯣꯛꯇ ꯅꯣꯛꯑꯁꯨ ꯃꯤ ꯕ꯭ꯔꯪ ꯀꯦꯜꯂꯤ ꯑꯗꯒꯤꯗꯤ ꯀꯞꯄꯁꯨ ꯃꯤ ꯕ꯭ꯔꯪ ꯀꯦꯜꯂꯤ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦꯕ ꯑꯗꯣ ꯃꯩꯀꯥꯞꯄꯤ ꯈꯨꯃꯟꯒꯤ ꯆꯦꯅꯦꯜꯗꯣ ꯑꯩꯁꯨ ꯌꯦꯡꯉꯦꯕꯀꯣ ꯑꯗꯣ ꯃꯥꯅꯀ ꯅꯣꯛꯂꯛꯄꯗꯣ ꯃꯥꯅ ꯀꯞꯄꯛꯄꯗꯣ ꯑꯁ ꯃꯤꯠꯇ ꯄꯤꯒꯔ ꯇꯥꯏꯀꯣ ꯅꯣꯛꯄꯗ ꯆꯦꯟꯊꯣꯏ ꯂꯥꯏꯁ꯭ꯔꯝꯅ ꯌꯥꯝ ꯅꯣꯛꯅꯤꯡꯉꯦ ꯏꯆꯦꯁꯦ ꯍꯥꯏ
นุกทูเปลี่ยนยังไงนุกทูนงมาแต่เนี่ยเอาหมอมุนนกกันแต่แบบนี้โดยตาดีเนี่ยหากจ้างกี่ส่วนพะบ้างว่าขึ้นกี่ส่วนพะบ้างไอ้มาสักเที่ยวแล้วกันด้วยให้ไปตาดีไอ้เจนนั่นเส้นติกิยงก็ไอ้หนึ่งติกิทั้งกันเลยตัวนี้อย่าเลยไปมาตัวดูก็Garura mahal है तो Garura बो आयो माँ माँ ऐसे अच्छी बात रो फंसा बाहर रो ऐ Garura पे पोचे कहीं नुकसान दिए मैं आप कहीं बोले अगर दी सागी पोटला सागी मिंगला न ट्रगा मीगी मिंगला न ट्रगाยังพัฒนาบทโอยซาโลนั่นตระก็ยังพัฒนาบทโอยซาโลไม่ก็เป็นใจฮาราเซียนตระก็สาวนิ่งสิระไอ้คังเดรอันนั้นคอมเมนต์ต่อคอมเมนต์แต่ให้เรามุกการุไรจะเคยปนหน่อยนะไอ้คังเดียวก็จะเซ็งนะกุ้มสลามนะฮะเราก็ยังว่าเลยจริงมั้ยมาดิถ้าพวกซูเปอร์เดานะไอ้ยังไม่ได้ว่าจะเคยกินหรอ哎呦我的妈！ยังว่าดิยังก็ดูเลยยังไงล่ะนั่นนึกจากสาบได้จินบ้านแต่ตุ้มเตยโดนนั่งกินจากขบไปด้วยนั่นนี่ไอ้เจ้าวิดีโอไปมันมาได้กินมันมีชุกระพัดเตะบอกผมนะมันนะลับนั่นเลยก็แคมรานัมเบอร์นี้นะอูเดียบะเอาเงินตัวจะแบบนี้สุบารานี่หนูป้าน่าสาบหนูพี่มาเลยคุที่ด้วยเขาจะการที่ก่อนหนูป้าน่าสาบหนูพี่เนี่ยมาสักก็จะแบบนี้เส้นหนูพี่ดอกดูเนี่ยมาสักทีแบบนี้ให้ดีแกเส้นไหมมันนี่พูดได้ยังไงหนูป้าน่าสาบหนูพี่มาสักปัจจับจะอะไรกันเนาะไอ้พวกน้องเอานี่กันเนาะกูพาจอมเนี่ยแบบจุ่มในกินหนูพี่ไว้แบบนุ่ยในนาทีแบบนี้ข้างบ้านดูไม่ได้กันอ่ะดูบุไอ้มาเลยกันนะไอ้ยำหาเราไอ้กันเนาะเอาเนี่ยกันเนาะสีเดียวแบบมาสักปัจจับแบบนี้ดูโอ้ยนิ่งรอโอ้ยนิ่งไอ้ดิมันเป็นมันได้ทีเดียวเลยดิภาษาภาษาในสถานคันยันเลยเจอริสินี่哎呦我的妈！कमेंट दो सिनो लोग लगे मचा तो ये चाहूँ मदा नुपा में गिमी लाग चुका है कि ना दुगा कमेंट करे लाए बको मुझे तनी दुगी मतुंग दे कि फट बलाग ते दस सिंजे लोइना फेक अकाउंट ओइ बमा ले दो एना थी ने बको खंग दे एना म्याम दा लाग बदो अदु सिंग दो त थी गा क्याम वा रे सि थी बदा मते ना मतन चाबन नगाय दे ना आलू दम चा होबा कोई मते इंगांग ना चंग जा पते हाउतेตัวคนเดียวดึงหาจ้าไปยาทรีบก่อนดูในนั้นแม่เราไม่ทราบวันนี้น้องพัดตกจ่าเป็นยำที่น่าหาวเลยดีนานแต่กี่พูดดีใจบอกก่อนดูมาพูดไอ้สมัยนะแมนมิกซ์ตัวแมนทงบกุมบ้าสับจีทงบกุมบ้าตุ้มใจเงินสิดีกระอันนั้นผมมาจากไอ้เดน่าปกราเซทงมาเนี่ยอันนั้นยังอีจ้าตัวเขาเลยอันนั้นยังไอ้กี่วิดีโอเสียอิงบันเทิงไงบิร์กดีไลค์แชร์ซับสไครป์ตัวบิร์กตัววิบกอบบิกันนู้อันนั้นยังไลค์กันตั้งน้ำเชลล์บอกก่อนไลค์น้ำมันกระชุบไปชาร์ติ้งมันเตียบอกก่อนเพราะฟรีเนี่ยบ้าที่นู้ดกระชุบไปชาร์จเลยบอกก่อนดูไลค์น้ำมันเลยไปเสียกันตั้งน้ำเชลล์บิร์กมั้งอันนั้นก็ next video dah mungkin ada sih ngasih gini bye bye next time mungkin lagi